Image Paodam miyang tabiri basingbo kurumzari ngasigi maroiba pauda. Minister Karam Syamna luchingba timna border pillar marifuma thoigi oiriba phibam jingsinkre. Assam amadi Manipurda khundariba tribal singi sothari phangpham thokpa scheme singi khudongcha phangdabana ni haina Anushya Ukena haikre. Loinana Manipur University gi waroi purakna bagi matangda khananainakre. Paumucha khaina pijari. Hojik leibak wathok oiriba border issue gi matangda semkhiba high power committee gi chairman oiriba Minister Karam Syamna luchingba tim amana ngasi kwatha khunauda yung leba border pillar number 81 gi fibam singkupna yingsinkre ngasi gi yengsinba aduda Minister led Pau Haukip en Kaisi amadi MLA Saitaberta ke laisio di korungthang amasung special home secretary Ragumani DC Technopal Tombikanta 11AR Moregi CORS Rawat SP Technopal Dr. S. Ibomcha amadi atai official kaya yauki. Khongchat asiga mari lainana committee asigi chairman K. Syamna Phongdokpada CM Biren gi yathang matung ina border pillar chatlaga asengba report ama Manipur Sarkar da pikhala u chapchaba report gi matungda Sarkarna warep ama lauraga Manipur praja gi interest ta thabak tawgadabani haiba wakhalonda yingsinba lakhibani. 1967 da Rengol da Survey of India gi Mihut Singh amadi Myanmar gi Miyoi Singh yauna leiba ani faminaraba matungda boundary gi warep ama lauki mapping ama me kunthra da tauki adugi matung field da laklaga pillar sing si matam adudagi hauraga yungkhibani pillar yungba kanda pillar aduda yungkhibagi chahi thagadabani matam aduda Manipur Sarkar gi mihut hongi mi sing yauba aduga India gi survey amadi Myanmar gi mihut sing yauraba kanda mafamduda pillar sing Niyongi matung ina yunggadabani pillar yungba kanda kusira sida yungba yade 1969-70 hojik yungliba pillar sida thari kanagumba mi amana pillar makhongda changlaga ekhogi lam si fawba oirami haiba ase document sing yaudana haiba yade Kilometer chahum marifutara nipan gi boundary da 1967 mamang dadi fencing tauba amatanate 1969-70 dagi pillar yunglakpani na boundary gi meter asidi chayetna bakharadi laigani pillar number 81 asi ngasi ngarang yungbadawna khanariba asi 1969 dagi yungkhiba aduda phongdokpa laibra haina khunja singda hangbada laiti haidi matamaduda yungkhraba potni 2012 gi January thada matamadugi Manipur Sarkarna India Sarkar da chithi ama e border pillar 79 dagi 81 marakta kilometer tarada border fencing tawbiu haiba aduda takpadi pillar hana dagi laire takpani hayeng pung anida high power committee gi oiba mifam ama tawraba matungda chatminariba sing asigi mayamgi mot lauraba matung report adu Manipur Sarkar da pigani fangliba report adugi matung ina Manipur Sarkar na warep ama lauraga India Sarkar da Manipur praja gi pukning da lairiba nungaitaba sing asigi clarification pinaba haigani haigi adubo boundary se mayamna uba kanda ngasi ngarang de khoi government la kanda ate yungjan badon ubadi madumadi lale haiba potuni maramdi aina ngasi sida iriba city sina sutai aduga sida border pillar de iriba magi shok tari adu masi kana omamne hata sangjal laga Indian army na natraga any hongwa sawa Burmese army na natraga local people lamana hekta sangjal laga hongto hongjin to we aba pot amati nati kaima lana tormen khalaga su longitude latitude satellite mapping adi akoi loina adu phangani aduna masi akoi da doubt lere Manipur Sarkar gi haibana chingma mayam ama akoi Sarkar gi level da discuss torga in the interest of Manipur praja gi interest da adi thabak togane haibo ofum duma thamjage Manipur Lenga ki Directorate of Education is Loisangna Higher Secondary School Singi lecture Chamri ge supna mapan lobagi recruitment process ta tribal law singbu yauhalu haina Manipur Lenga ta taksil laduna Manipur pumbada chatharakhiba bana tampaki district singda akaiba pikhidrabasu chingi district kharadadi akaiba chauna pikre hairi
Thadao Students Association Chandel Technopal Branch ki thongmisingna ban asibu sawgatuna Imphal More Lambi National Highway 102 gi sinamda tire mai thaduna lambi chathok chasin tawba thingki lambi thingba sina maram oiraga Indo Myanmar border trade more da chaun akaiba pi ki hairi ban chatharingai manungda lining laison ana eki lakpasingdi chathan ki hairi Chathariba ban asigi matangda Thadao Students Association Chandel Technopal Branch ki General Secretary Lelen Haukipna hai Manipur lengakna tribal law singi lecture asi post ama fawba bibidana leiba thawong asi yaningdaba phongdoktuna tribal students organization singna punduna ban asi chathabani athuba matamda tribal law singi lecture post asi lawbiro khanbiro maduna triba fawba ban asi lepalaitana changsinkhigani haina phongdoraki Manipur government na lectural post logani hai na hai the hujik phausi single even one person also hujik phau moina lectural post pi debagi khoi tribal student join toraga asigi ngalak si bansi tobane athua matam da government na lectural post hi recruit tobiro todri phai khoi da si bansi suble ble roi phangdri phai khoi togani hai si khoi si hai thobane National Commission for Scheduled Tribes NCST official Singh Vice Chairperson Anushya UK NCST member HK Damor Amadi NCST Deputy Secretary PT James Kutina Lamdam Sida Lakbada Makoi Bharau Tayam Opagi Thorom amangasi All Tribal Students Union Manipur Sinduna TRI Conference Hall Chingmairong the Pangthokre Thorom da Constitutional Right of Scheduled Tribes in India Haiba Hiram Sida Awareness Amadi Orientation Program Amasu Pangthoki Thorom aduda National Commission for Scheduled Tribes ki Chairperson Anushya UK na hai Manipur amade Assam da khundariba tribe furup sing asina notice ki manungda tribal singi khudong chaba scheme kaya fangdabana sothana leibagi yamna chawba maramni masi maru oina armed conflict scheduled tribes singi issue kaya da natana akhang ai watpadagi chawna mayokna bani Amadi tribal singi scheme pangnanaba state government ki kuthangda election commission STAC yohanduna parliament ta puthokduna kudong chaba se panghanba yai haiki Thoromaduda Manipur Commission for Scheduled Tribes ki chairman RH Gonmai retired IAS Susaruk Yaki तो आपका ये मणिपुर और आसाम जो कॉन्स्टिट्यूशनल राइट्स दिए हैं ये जो स्टेट है इससे वंचित है यहाँ पर वो सारे राइट्स ट्राइबल्स को मिलना चाहिए बहुत सारी चीज़ों का यहाँ पर वो प्रावधान नहीं रखा जैसे 5th शेड्यूल एरिया या 6th शेड्यूल एरिया जिसमें बहुत सारे एम्पावरमेंट इकोनॉमिक सोशल सेफ्टी गार्ड बहुत सारे राइट्स का लैंड का जिसकी वजह से यहाँ के लोगों को बहुत प्रॉब्लम हो रही है ये बात है मैं जानती हूँ Grid connected rooftop solar power plant 3 kilowatt inaugurate tawbagi thorom amangasi Langon Laimanai Community Hall da Laimanai apun manupi lupna sinduna pangthokre thorom da Manipur gi Deputy CM Joy Kumar na athoiba mithung Laimanai apun manupi lup ki founder president RK Sanaya mana thorom mapu amadi Manireda gi additional director Y Khol Chandra na akhanaba mithung oiki thorom gi athoiba mithung gi warot pireduna minister Y Joy Kumar na haiki Yam kop na thingelu tagadi ai nandi ai finance pai padi ki Manipur bisi finance resource inga laiti hai ka mai to financial resource hengalan de yabi minse tatta de khan de ado ai mun na kop na khalo ki pai de ki hena yam na promise na ai suk soi soi de na soi to na de generate to ya se koi solar power plant se masi kana na to gadi koi Manipur de tadi yam kana ba yam na resource adu generate to na bani have se ai ki haza bani Professor Naurem Joy Kumar na haikre Manipur University hauzik mai chaktuna laire maroiba demandi mahiroi singna BC lokto u haibani aikhoina uribadi asoiba khara laire haiba sengle asoiba leitragadi mahaku tanto u hairoi MU asi degree pibadagi society asigi anowa mayol piga dauribani wafam asi All India Student Federation Manipur unit na sinduna MU gi wathok matau karamna warosin purakadagi haiba hiramda khana nainabagi mifam press club ta pangthokibada saruk yaraduna Hanagi MU gi Professor Naurem Joy Kumar na phongdokibani Joy Kumar na makha taraduna yum mai chaklabadi yum du hana kanbatai kari no thijinbaduna secondary ni MU Kendra gini masi kanba haibase Manipur sarkar gi su daita chauna lai
BC hek lakpadagi tawfam thokpa thabak amata tawdri MU gi body ama lairiba asi activate tawhandre functionary punamak fail oire MU kansi hairabadi fataba elements sing review tawba darkar oi masida kendra sarkar amadi manipur sarkar na sengna kok thadaba changi haiki thoromaduda akhang ahekya su saruk yakibaga loinana makogi waro singsu thamki Nakal Amaromda Manipur University ki Vice Chancellor Professor AP Pande Lokthu haibada bihena kansalak pagaloinana University asigi tongan ba vivak tarani thoina thasagi mapandagi mathang manau naina really hunger strike chatharagani haina mutagi General Secretary ki Cherol da hairi July mapanda Mathematics and Statistics Department really hunger strike asida ahanba oina saruk yagani July 10 da Anthropology Foreign Language and Art Science July 13 Art Science and Biochemistry July 12 Chemistry and Mass Communication July 13 Physics and Computer Science July 13 Geography Biotechnology amasung Adult Continuing Education and Textation July 13 Manipuri Dance and Music July 13 MIMS History amadi Sociology July 19 Teacher Education Commerce Library and Information Science July 18 Education Hindi English and Philosophy July 20 Physical Education and Sports Science and Linguistics July 18 Economics Political Science amasung Forest and Environment Science ni hairi Rally hunger strike ase muta musa amasung musuna sinduna pangthokadabani mafamna traffic point MU ni matamna ayuk pung 13 dagi nungthal pung 3 fawbani hainasu Cherol asida phongdokli Manipur ki Health and Family Welfare Minister L Jayanta Kumar na ngarang Ukhrul District ki manung chanba ngainga village da primary health sub center sangabaga loinana somdalda sangagadaba Somdalda Sagadaba Community Health Center ki Foundation Stone Jungkre Health and Family Welfare Department Stand Bathoram to the Minister L Jayanta Kumar na athobi mithung amadi MLA Khasim Basumna Thoromapu oibaga loinana Health and Family Welfare Department ki official kayasu saruk yaki Tharomge athoiba mithung ge warol piraduna Minister na hai miyoibada kwaidagi maru oiriba sector asi health sector ni anisubadana education sector ni Hauze Ukhrul District manungda primary health sub center nifumathoi lairibasigi mathakta humpu suhanaba pandam thamli aduga sub center singda major operation taunanaba Ukhrul District ki oina air ambulance chahisigi manungda thamlagani haiki Chahi khudengi July tang amadagi taret fawba pangthokba ven mahotsaba Chayol Thorom ki saru ama oina Divisional Forest Officer DFO Thawal RK Amarjit ki mijeng makhada Karen Biko Students Union and Club KSUC na sinduna ngasi Thawal District ki Karen Biko Football Ground da 69 Ben Mahotsab Celebration Week ki thorom pangthokre Planetary Save Your Children haiba theme da pangthokiba ngasi ki thorom aduga mari leinana SDC Irong L Asakumar amasung Wangwal Gram Panchayat ki Upa Pradhan L Bimona Luchingduna Club ki members sing forest ki staff amadi miyamna football ground asigi akoibada amadi Karimbiko khungi tongan ba mafam singda uchara kayamarum thaki thoromaduga mari leinana SDC Asakumar na haikibada Prithvi asida tapna ecological balance mangsilakpa asengba nungsit nungsa mangsilakpa soil pollution air pollution asigumba makhal gi pollution sing asi mangsilakpa asidagi khara makhai kalhauna ba ven mahosab ki thorom asi pangthoknaribani haiki ngasi thariba uchara sing asina Prithvi asi ingna chikna santi laina pollution amata thoktana nungsit nungsa sengna leiba oirasano hainasu makhatana phongdoki Tharongli saru ama oina Kairembiko khungangi yumthong khudingmakta uchara amamam soidana thabiduna mahosage khal kaidana ba honaminasi haiduna KSUC club ki member singna lambi gi nage taletuna uchara singsu yenthoki All Manipur Students Union MSU Wabagai branch na sinduna handak haidokiba bosem gi class 10 examination singda Wabagai maikai gi oina maipaklaba singi maraktagi Kwaidagi mark wangba amadi position taraklaba mahiroi singkhangatuna pukning thogatuna Meritorious Award yenthokpagi thorom amangasi Wabagai High School Wabagai da pangthokre thorom aduda Mayengwam Jayanta Jilla Parishad member Wabagai Gram Panchayat na athoiba mithung MSU headquarter ki General Secretary Soibam Anil Kumar na thorom mapu amasung Elangbam Ranjana Jilla Parishad member Hianglam Gram Panchayat na akhanaba mithung len oina saru yaki MSU Wabagai branch ki manungda leiba
मा ख्वाइदगी वांगना फंगबा महिरोइसिंगदा सकंगचे अमदी खुदोत पोस्टिंग पीदुना महिरोइसिंगबु पुकनिंग थौगतकी खेत्री बेंगुन ममांग चिंगी रिजर्व फॉरेस्ट एरिया दा एंक्रोच तौदुना साजलंबा युम 35 इविक्शन तौबबु यानिंगदे हाइना अमुकोक अमदी अतै सिविल ऑर्गेनाइजेशन कयाना थासगी तांग अहुमदगी चथखिबा पुंग 95 गी मणिपुर पुंबा जने स्ट्राइक ता मई इसिंग लाइनिंग लाइसोल अमदी नाट की चटनबिगी मरी लेनबसिंगदी बनना कोनसिंदे हाइख्रबसु बन मनुंगदा लैखिदबगी श्रादा चटपा मियोइसिंगदा बन सौगतपसिंगना फुरकपा यावना अथिबा वाहि वता कया सिजनदुना चै थांगलकपबु यानिंगदा फोंदोक्तुना ngasi thawal wang mataba devi mandapta thawdok aduga mari leinana semkiba jesina miyamgi wakat mifam phamkre banna lining laisolda ayet papiba yaningde maram chadana phurakpa yaningde mara leibasing putho u haina thaba play card kaya sizinaduna phamkiba wakat mifam aduda saruk yaraduna thawal laisang them khong manungdagi eldragun hai numit adu mahakna mamanaba amagi mama leitabagi sorat kidamak thawal ningombamda chatpani laisang themdagi lakpada Kaibung amadi moijing kaithelda lairamba ban saugat pasingna karisu tawrakide adumoinama moijing lamkhaida lairamba ban saugat pasingna yamna fajadaba wahai wata sizinnarakpa khaknatana chaina kanduna furakpa haibasi yamna laibak thiba amani haina phungdorakli JSC के कन्वेनर के H इनाउचाना फोंदोरकपदा हंदक मोइजिंग के पांगल इचिन इनाउसेंगना तवरकलिबा मोंग असे यामना लाइबक थिबा थोंग अमनी तुंगदा असिगुम्बा थौदोकसिंग थोक्तनबा JSC ना थौदोक असिदा फु चैरखिबा मियोइसिंग अदु ngasiदगी थाना नमित मंगानी फावबगी मनुंगदा मोइजिंगी मियामना पुथोक्तुना लाले हाइजगदबनी करिगुम्बा पुथोक्तबा तारबदी मसिदा थोरकपा अफफता पुनमा मोइजिंगी मियामना टेक्साक पुगदबनी अमसुंग मसिदा अवाबा तारबा मियोइसिंग अमदी JSC दा सरुक यारिबसिंगदा फतनुंगदा थोरकपा खुदिंगमक मोइजिंगी मियामना टेक्साक पुगदबनी हाइना वरेप अहुम लौरे हाइना फोंदोरखि हाइबा सुनबा थौदोंगसिदा सेनरिबा मकोय मंगा अदु नुमि मंगानी मनुंगदा पुथोरकपा अनिसो वरेपता हाइबा कांगुसिंग असि पुथोरकतबा तारगदी मदुदा थोरकपा बबता पुनमक की दाइटा हाइबा दुंगला बन गौलबा कांगुसिंगना पुगदबनी लोइनेना अहुम सुबा वरेपता तारिसि मसिदा अवाबा तारिबा अखोयगी 21 Warsan amasung JSC sideh kariumba patan da thok targadi haiba sunglaba khut thakliba amasung ban gauriba kangusing da daita pugadamni haina warep ohum asi logjare July kunithogi numidang da chingmai rong ISBT manakta kar aman thomlamdagi laikhidraba MSF ki vice president ningthaujam jugeshwar mihat ki mayokta ngasisu mairoi kayana human chain semduna protest tawkre Nungtil pung anirom tabadagi Royal Academy of Science Pioneer School Palace Compound amadi Ima School nong may bungi mayroy sing na kunong mamangdagi Andrew Parking Fawa human chain semduna protest tawki protest aduda Jugeshwar mihata chenabasing putho Jugeshwar hat payaningde long lip Manipur haina Kholau kaya lauki human chain aduda saruk yakiba MSF ki General Secretary Opendro na fongdok kibada July kuni thoida Jugeshwar amadi General Secretary Anand Thomlambadagi soki makoi ani sokbadagi July kumanga da Jugeshwar laikidre ngasi phawba Manipur Police na thodok sigi matangda action amata lokat pitri Ayogi report amata lokat palaitri chenabasing fadiba phawba khongjang changsingani asibak chang lodana Jenem smoke da lairi hena kanba khongjang changsingani haiki थोकी बन मिटा दुगी ngasi बाव मणिपुर पुलिस ना करिम मखन की एक्शन अमत लोक तब सिंगब गाड़ी फागत तब सिंगब मी अत फागत तब इंट्रोगेशन तब ही सब अमत तौदबा मदुगी दमक अखोइना हारिबा के प्रोटेस्ट असि तौ सथबन अदुगा हुजि हुजि अखोइगी निथोगम जुगेसर लेकिदो अखोइगी मणिपुर स्टेट फेडरेशन की बीपी की थवा यौद वाक्सांग हुजि हुजि रिमसी मोकदा सांग लौदना ले अखोइना तालिब डिमांड दी मियाप पुथो सेनो म्यूजिक फादर द मतिक चाब दंदी बिगी दंग दुगा कोगी मागी अरोय मथोंग पाथोक नायना कोइना Nupigi University ama oiriba Modi University of Science and Technology Rajasthan senduna education fair ama hayeng July gi tang 8 ki ayupung 13 tabada North AOC da laiba hotel classic ta pangthok lagani education fair asigi manung channa architect engineering and technology design legal study science art na chingba seng matokram na tamhalli haiba ki matangda miyamda awareness pigani pangthok kadawriba thorong ki matangda Modi University gi AGM Rojit Rastogi na wafang kaya phangdorakli Okay, those are the students with us. So that can help us out. It's about an initiative by Modi University
to uplift the student in their knowledge, in their skills, their understanding about the global platform and global programs. So that is like why we are coming here. Indo-Myanmar International Border gi kilometer ahumna konma mafam singda namidang pung 8 tagi ayuki pung 3 fawba CRPC gi section 194 gi makhada tha taru curfew thamle haina e tombikanta IS Deputy Commissioner Tengnopal na thadorok pacheraman hairi. WhatsApp message na maram oiduna miyamna mathong maram khangdana mi hatpagi thabak chathariba leibak asida Assam gi Mahur town da lanmina Purohit ahum kankre state capital dagi kilometer chaniyang khairom lapa Mahur town da Uttar Pradesh dagi Purohit ahum thunglaki makoina tonglakpa car adu miyamna khamlaga makoibu gari dagi chingthaki pahong kaya chathaki miyamdo asum yamba hengalakpadagi fatanungda thoglakpa yai chingnabadagi miyoi kharana local army kauki chahi kuntaruk dagi kuntramatoi fawbugi manungda laiba Purohit ahum adugi manungdagi ani dina thoktuna chenki makoibu police na Haviyong dagi kankre angang fabani haiduna miyamna furamgadaba miyoising adu lanmina matam chana laktuna kanki hairi. Angang fabani hairaduna miyo ani karvi anglongda miyamna fuduna hatpagi thodok haukiba thada thokpa laikrabani. Angang fabani haibagi wahaudagi haukiba tha ani asi miyoi kunlom laiba asigi tongan mafamda hatkrabani. Haukiba chayolda Maharashtra gi Dhuleda miyoi manga fuduna hatkre WhatsApp video na angang simbu Faraba matungda hatoklaga hakjang kaya lawthoki haibagi video thadorokpagi miyamna sakangdaba miyoising aduda attack chathagibani video adumakti chahi mangagi mamangda namkraba photograph amani Syriada nab gas na nabadagi laikhidraba angang amagi photo sizinaraga WhatsApp ta thadorokibani hairi Maharashtra dagi karakiba BJP gi MP Gopal Shetty na Christian Singh asi Congress ni makoidi ning tamlanda saruk yakide haina phongdokbadagi Congress na mahakpu fam thadoknaba demand tawkre Mumbai North dagi karakiba chahi 34 suraba Gopal Shetty na Sin Kavrastan Committee na sinba Eid Milad ki thoromda wangangbada wafam adu haikibani chahi ani gi mamangdasu wathok oiraba wafam Gopal Shetty na phongdoki mahakna haikibada lawmi sing mathanta sijakibasi fashion amani suicide punamak thabak phangdabagi natraga chaba phangdabagi maramna nate sikraba miyogi damak gamena lupa lakh manga laikhidraba singi imung manungda piribani haiki Tripura da miyamna miyoi mari hatkiba kesta maru eba miyoi ema oireba Sunil Mohan Jauna miyoi mapan police na fakre IG Law and Order KB Sri Jes na haiki Sukanta Chakraborty bu hatkibagi video footage pangle police personnel mari khaksu suspend tawkre South Tripura district ki sub room sub division da pokpa Sukanta Chakraborty bu State Information and Culture Department na neklaga child lifting gi matangda miyamda wapta hanaba campaign amagi thabani mahakna Kalachera village tagi halakbada miyamna mahakpu angang fabani khanduna fubada sikibani sanabagi pau chatliba thasigi haukiba tang ahum dagi mari fawba Bogeshwari Fukanani Indoor Stadium Dispur Guwahati Assam da pangthokiba All India International Karate Championship ta saruk yaruba Manipur gi team na gold ani silver ama amasung bronze ani lawrakre Gold da pikliba angang singi special event ta Chabungbam Nungsamai Allies Chinglemba amadi keji yangkhai mangagi makhagi senior male gidana W Santa Singhana gold lawraki Chahi taramari taramanga fawbagi makhagi keji humpu mangagi dana N Dhanaraj na silver lawrakri Bronze dana keji kuntragi chahi taramathoi makhagi dana L Paikhomba Maitei amadi chahi taranipan mathaki keji yangkhai mangagi dana N Sanjoina bronze lawrakri Aroibada Maroiba Pau Mohna Pizari Minister Karam Syamna Luchingba Timna Border Pillar Marifumathogi Oiriba Pibam Jingsinkre Assam amadi Manipurda Kundariba Tribal Singi Sotharibasi Phangpam Thokpa Scheme Singi Khudongcha Phangdabana ni haina Anushya Ukena haikre Loinana Manipur University gi Waroshin Purakna bagi matangda khananainakre Ngasigi damakta di Paodam matang sida loijare miyeng tabiri basingbo amukan na kurumjari